Right, sigi Agaro gi kagi high pressure washer se sigi quick review the talk zirake. Sigi box to yawa magi kino the box to yawa kune etare ka manual han yawa eka. Sigi se aduga magi sisna gun duni ka begi sisna gun gi extension rod ka. Aduga sigi na bottle kino gi kui shampoo hap na nabo ka. Aduga sisna filter ni ka magi water da thada na buni. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯄꯥꯏꯞꯇ ꯍꯥꯞꯅꯅꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯌꯔꯁꯦ ꯀꯩꯅꯣꯁꯦ ꯄꯥꯏꯞꯁꯦ ꯊꯤꯡꯖꯅꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯟꯒꯤ ꯃꯥꯒꯤ ꯇꯤꯞꯅꯤꯀꯣ ꯁꯤꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯦꯁꯔ ꯁꯤꯁꯤꯅ ꯂꯣꯏ ꯁꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯗ ꯀꯅꯦꯛ ꯇꯧꯅꯅꯕꯅꯤꯀꯣ ꯁꯤ ꯑꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯁꯤꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯦꯠꯅꯤꯀꯣ ꯁꯤꯁꯤꯅꯀꯣ ꯁꯤꯁꯤꯅ ꯋꯥꯌꯔꯁꯦ ꯌꯥꯝ ꯁꯥꯡꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯋꯥꯇꯔ ꯏꯟꯂꯦꯠꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯃꯦꯟ ꯃꯦꯆꯤꯟꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯒꯥꯔꯣꯅ ꯍꯥꯏꯁꯦ ꯀꯣ ꯁꯤ ꯂꯩ ꯁ꯭ꯋꯤꯠꯆ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯥꯎꯠꯂꯦꯠ ꯌꯥꯎꯔꯦ ꯏꯟꯂꯦꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯃꯤꯇꯔ ꯌꯥꯎꯔꯦꯀꯣ ꯁꯤ ꯍꯦꯟꯗꯜ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤ ꯈꯛꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯋꯥꯁꯁꯦ ꯇꯧꯔꯨꯔꯁꯤ ꯀꯥꯔ ꯋꯥꯁꯇ ꯇꯧꯔꯨꯔꯁꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯒꯤ ꯂꯩꯃꯁꯦ ꯑꯩ ꯏꯁꯥꯒꯤ ꯀꯥꯔ ꯁꯥꯝꯄꯨ ꯑꯩ ꯏꯁꯥꯒꯤ ꯕ꯭ꯔꯥꯟꯅꯦ ꯁꯤꯒꯤꯁꯤꯀꯣ ꯃꯌꯥꯝꯗꯤ ꯈꯪꯕꯤꯔꯝꯗꯧ ꯃꯥꯟꯗꯦ ꯂꯩꯃ ꯀꯥꯔ ꯁꯥꯝꯄꯨ ꯍꯥꯏꯁꯦ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯍꯥꯞꯄꯒꯦ ꯀꯥꯔ ꯋꯥꯁ ꯇꯧꯔꯁꯤ ꯀꯣ